ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝꯅ ꯄꯨꯕ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠꯅꯤ, ꯃꯗꯨꯃꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯌꯣꯜ ꯑꯃꯃꯝꯗ ꯍꯤꯡꯅꯔꯛꯂꯤꯕꯅꯤ꯫ ꯉꯁꯤ ꯇꯤꯟꯅꯔꯝꯕ ꯀꯌꯥꯁꯨ ꯍꯌꯦꯡ ꯌꯧꯕꯗ ꯀꯥꯏꯅꯔꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ, ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ꯫ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯤꯛꯂꯥꯗꯣ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯃꯃꯥ ꯇꯕꯥꯕꯤꯁꯨ ꯃꯆꯥꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯁꯤꯗ ꯃꯕꯨꯛꯅꯤꯡ ꯆꯤꯡꯅꯅ ꯃꯄꯨꯔꯣꯏꯕꯗ ꯄꯥꯎꯗꯝꯖꯩ꯫ ꯇꯕꯥꯕꯤꯅ, "ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯅꯪꯕꯣ, ꯑꯃꯨꯛꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤꯗ ꯍꯪꯕ ꯆꯠꯄꯤꯌꯨꯕ." ꯀꯨꯜꯂꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯊꯣꯡ ꯈꯪꯗ ꯁꯥꯎꯒꯠꯂꯛꯄ ꯍꯧꯔꯛꯑꯗꯨꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ꯫ ꯍꯜꯂꯛꯑꯣꯏꯌꯦꯕ, ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯑꯩꯅ ꯍꯥꯏꯕ ꯇꯥꯗꯦ꯫ ꯑꯩꯒꯤ ꯌꯀꯥꯁꯨ ꯅꯣꯡꯃꯗ ꯉꯥꯏꯗꯦ꯫ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨ ꯉꯥꯛꯇꯅꯤ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯌꯦꯛ ꯊꯣꯛꯄ ꯅꯨꯄꯥꯗꯣ ꯄꯨꯜꯍꯟꯒꯅꯣꯅ ꯍꯥꯏꯕꯁꯤ ꯅꯣꯏ ꯇꯥꯗꯦ꯫ ꯆꯩꯁꯤꯜꯂꯛꯄꯗꯨꯗ ꯇꯕꯥꯕꯤꯁꯨ ꯀꯤꯅ ꯀꯤꯅ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ꯫ "ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯏꯕꯥꯅꯤ ꯈꯠꯅꯔꯒ ꯋꯥꯊꯣꯛꯀꯗ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯍꯥꯟꯅ ꯈꯟꯅꯕꯅ ꯐꯔꯣꯏꯗꯕ꯭ꯔꯣ?" ꯏꯁꯧ ꯂꯥꯡꯅ ꯂꯥꯡꯅ ꯀꯨꯜꯂ ꯌꯨꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯊꯤꯕ ꯊꯣꯛꯈ꯭ꯔꯤ꯫ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤꯒ ꯈꯪꯅꯖꯕ ꯅꯨꯡꯁꯤꯅꯖꯕ ꯂꯥꯏꯔꯔꯤ ꯌꯦꯛꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯈꯥꯕꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯨꯜꯂꯁꯨ ꯃꯊꯟꯇ ꯊꯤꯕ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯇꯕꯥꯕꯤ ꯄꯨꯗꯨꯅ ꯆꯠꯂꯕꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯗꯨꯅ ꯇꯕꯥꯕꯤꯅ, "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯏꯆꯦ ꯊꯔꯣ, ꯍꯣꯏ ꯏꯆꯦ ꯊꯔꯣ." ꯐꯅꯌꯥꯝ ꯀꯧꯃꯟꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯔꯣꯁꯨ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯊꯔꯣ ꯈꯥꯕꯒꯤ ꯃꯃꯥꯅꯤ꯫ ꯂꯥꯏꯔꯖꯔꯕꯁꯨ ꯏꯖꯠ ꯂꯩꯅ ꯍꯤꯡꯕ ꯄꯥꯝꯖꯕꯤ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯟꯖꯕꯤ, ꯅꯣꯡꯃꯒꯤ ꯃꯐꯝ ꯈꯪꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯁꯨꯔꯨꯔꯒ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯂꯤꯕ ꯇꯕꯥꯕꯤ ꯑꯃꯗꯤ ꯀꯨꯜꯂ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯍꯩꯃꯥ ꯇꯕꯥꯕꯤ, ꯀꯨꯜꯂꯁꯨ ꯌꯥꯎꯔꯛꯏꯗꯅ. ꯂꯥꯛꯑꯣ, ꯃꯥꯡꯒꯣꯜꯗ ꯐꯝꯃꯨ ꯂꯥꯛꯑꯣ." ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯐꯤꯗꯥꯁꯨ ꯊꯥꯔꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯅꯈꯣꯏꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯁꯤꯗ?" ꯀꯨꯜꯂꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯑꯣꯡꯗꯨꯗ ꯇꯕꯥꯕꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯥꯅ ꯍꯥꯟꯅ ꯄꯨꯝꯅꯃꯛ ꯋꯥ ꯀꯥꯏꯗ꯭ꯔꯤꯀꯥꯟꯗ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯗꯒ ꯂꯩꯕꯤꯕ꯭ꯔꯣ?" ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯊꯔꯣꯗꯤ ꯏꯉꯥꯎ ꯉꯥꯎꯅ, "ꯀꯩ ꯂꯩꯔꯒꯦꯅꯦ ꯅꯣꯏꯕꯣ? ꯈꯥꯕꯗꯤ ꯉꯁꯤꯁꯦ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤꯅꯦ ꯍꯥꯏꯗꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯍꯤꯡ ꯍꯜꯂꯛꯂꯔꯣꯏꯅ ꯍꯥꯏꯔꯝꯃꯤꯅꯦꯍꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯜꯂ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯗ, "ꯍꯩꯃꯥ, ꯑꯣꯏꯗꯕꯗꯣ ꯈꯤꯠ ꯉꯥꯡꯕꯤꯔꯅꯨ꯫ ꯅꯆꯥꯅꯨꯄꯥ ꯄꯨꯊꯣꯔꯛꯎ꯫ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯝꯊꯥꯛꯇꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯊꯟꯇꯅꯤ." ꯉꯥꯡꯂꯛꯂꯤꯕ ꯑꯃꯗꯤ ꯎꯠꯂꯛꯂꯤꯕ ꯁꯗꯥꯔꯣꯟ ꯑꯗꯨꯗ ꯊꯔꯣꯁꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ, "ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯩꯅ ꯀꯔꯤꯒꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯉꯨꯗꯧꯔꯤꯒꯦ? ꯑꯁꯦꯡꯕꯅꯤꯅꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯋꯥꯔꯤꯁꯤꯃ ꯏꯇꯩꯃꯗ ꯚꯥꯞ ꯇꯥꯍꯜꯂꯨꯅꯦ ꯅꯣꯏꯕꯣ." ꯃꯇꯥꯡ ꯑꯁꯤꯗ ꯇꯕꯥꯕꯤꯁꯨ ꯁꯣꯏꯗꯅ ꯂꯥꯟꯖꯥꯎ ꯊꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ, "ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯉꯁꯤ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯗ ꯏꯆꯦꯒꯤ ꯏꯆꯥꯅꯨꯄꯥ ꯈꯥꯕꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅꯁꯨ ꯃꯃꯥꯡꯗꯒꯤ ꯃꯄꯥꯕꯨꯡꯅ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯗ ꯉꯁꯤ ꯏꯆꯦꯒꯤ ꯌꯨꯝꯗꯒ ꯏꯆꯥꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ..." ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯦ꯫ ꯊꯔꯣꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯏ꯫ "ꯏꯕꯦꯝꯃ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯋꯥꯈꯜ ꯂꯩꯕꯅꯤ, ꯁꯥꯒꯩ ꯑꯃꯠꯇꯒꯤ ꯃꯆꯟ꯫ ꯑꯗꯨꯒꯨꯝꯕ ꯃꯔꯤꯗꯤ ꯂꯩꯅꯔꯝꯃꯣꯏ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧꯗꯨꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯅ ꯑꯩꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯕꯗꯤ ꯑꯩ ꯄꯥꯝꯗꯦ." ꯋꯥꯍꯩ ꯑꯗꯨꯅ ꯀꯨꯜꯂꯒꯤ ꯅꯋꯥꯡꯕ ꯉꯛꯆꯥꯎ ꯊꯦꯛꯄ ꯊꯃꯣꯏꯗ ꯊꯥꯡꯅ ꯊꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯊꯗ ꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ
ꯃꯈꯨꯠ ꯊꯥꯔꯒ ꯈꯟꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯐꯥꯈ꯭ꯔꯦ ꯊꯔꯣꯒꯤ ꯃꯄꯨꯔꯣꯏꯕ ꯈꯝꯕꯅ ꯑꯗꯨꯒ ꯈꯨꯠ ꯑꯗꯨꯕꯨ ꯏꯟꯊꯣꯛꯂꯕ ꯃꯇꯨꯡ ꯀꯔꯤꯅꯣꯅꯦ ꯀꯨꯜꯂ ꯅꯪꯒꯤ ꯅꯌꯨꯝꯗ ꯇꯧꯕ ꯂꯝꯆꯠꯇꯣ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯨ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯅꯥꯗ ꯇꯧ ꯅꯪꯒꯤ ꯂꯤꯆꯠꯇꯣ ꯃꯔꯝ ꯈꯪꯗꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯃꯤꯒꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯒꯦ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯍꯧꯅ ꯂꯣꯟꯆꯠꯅꯣ ꯍꯟꯗꯛꯃꯨꯛꯇꯤ ꯇꯕꯥꯕꯤꯅ ꯑꯣꯏꯅ ꯍꯦ ꯔꯩꯇꯩ ꯈꯪꯅ ꯆꯥꯟꯅꯔꯝꯕ ꯑꯣꯏꯕꯒꯤ ꯍꯪꯕ ꯂꯥꯛꯄꯅꯤ ꯅꯆꯥꯅꯨꯄꯥꯗꯨꯒ ꯏꯆꯥꯅꯨꯄꯤꯒ ꯈꯪꯅꯩ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤꯗꯤ ꯏꯇꯩꯒꯤ ꯏꯆꯦꯒꯁꯨ ꯈꯪꯂꯝꯒꯅꯤ ꯃꯗꯨꯒꯤ ꯑꯗꯨꯃꯛ ꯍꯪꯂꯨꯕꯅꯤ ꯑꯗꯨꯒ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯉꯥꯡꯊꯣꯛ ꯊꯤꯖꯔꯕꯁꯨ ꯅꯈꯣꯏꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯉꯥꯡꯂꯤꯕꯗꯨꯗꯤ ꯀꯔꯤ ꯍꯧꯅ ꯂꯣꯟꯆꯠ ꯀꯧꯕꯒꯦ ꯆꯨꯝꯃꯤ ꯊꯔꯣꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯃꯥ ꯑꯐꯕꯤ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯉꯛꯆꯥꯎ ꯑꯃꯁꯨ ꯈꯔ ꯈꯖꯤꯛ ꯊꯦꯛꯄꯗꯨꯅ ꯉꯁꯤꯗꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯉꯥꯡꯅ ꯁꯛꯅꯕꯒꯤ ꯂꯥꯟ ꯑꯃ ꯊꯣꯛꯂꯔꯤ ꯇꯕꯥꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯊꯔꯣꯅ ꯌꯥꯝꯅ ꯄꯣꯡꯅ ꯏꯕꯦꯝꯃ ꯂꯩꯇꯦ ꯅꯆꯥꯅꯨꯄꯤꯗꯨ ꯂꯩꯇꯦ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯂꯕꯁꯨꯅꯦ ꯑꯩ ꯊꯤꯜꯂꯛꯀꯦ ꯑꯣꯏꯖꯅꯤꯡꯗꯦ ꯏꯃꯧꯒ ꯂꯦꯡꯕꯤꯈ꯭ꯔꯣ ꯌꯥꯔꯅꯤ ꯋꯥꯍꯩꯅꯦ ꯋꯥꯇꯥꯅꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯃꯛꯅꯤ ꯇꯕꯥꯕꯤꯁꯨ ꯈꯔ ꯈꯖꯤꯛ ꯏꯀꯥꯏꯅ ꯃꯄꯨꯔꯣꯏꯕꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕꯗ ꯊꯔꯣꯒꯤ ꯃꯇꯩ ꯃꯅꯥꯎ ꯊꯣꯡꯒꯗꯨ ꯃꯈꯣꯜ ꯍꯧꯅ ꯊꯤꯡꯖꯤꯟꯗꯨꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯉꯥꯡꯂꯨꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯒ ꯈꯥꯕꯅ ꯂꯤꯛꯂꯥ ꯄꯨꯁꯤꯜꯂꯛꯄꯗꯨꯗ ꯊꯔꯣꯗꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗ ꯁꯨꯃꯥꯡꯗ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯞꯂꯔꯤ ꯃꯇꯧ ꯑꯁꯤꯗ ꯂꯤꯛꯂꯥꯁꯨ ꯏꯃꯨꯡꯗ ꯂꯩꯐꯝ ꯈꯪꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯁꯤꯟꯅꯗꯨꯅ ꯈꯥꯕꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ ꯇꯥ ꯈꯥꯕ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯑꯩ ꯏꯀꯥꯏꯖꯔꯤ ꯏꯃꯥꯅ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯗꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯖꯤꯜꯂꯛꯑꯃꯣꯏꯗꯕꯅꯤ ꯈꯥꯕꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯅꯪ ꯑꯩ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯄꯟꯊꯨꯡ ꯌꯧꯃꯤꯟꯅꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯂꯤꯛꯂꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯀꯣꯟꯅ ꯇꯞꯅ ꯑꯗꯨꯝ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯏꯃꯥꯁꯦ ꯏꯕꯥꯅꯤꯗ ꯈꯔ ꯁꯥꯎꯅꯤꯡꯕꯩ ꯑꯣꯏꯔꯝꯅꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯈꯥꯕꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯈꯩꯅ ꯋꯥ ꯈꯟꯅꯕꯒꯤ ꯀꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯃꯊꯟꯇ ꯐꯝꯍꯧꯔꯤꯕꯤ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛꯇ ꯊꯔꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯤꯛꯂꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯞꯄꯥꯛꯅ ꯊꯥꯔꯛꯏ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯂꯩꯀꯥꯏꯁꯨ ꯊꯪꯅꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯛ ꯑꯃꯠꯇ ꯑꯣꯏꯔꯤꯕ ꯅꯕꯨꯡꯅꯤ ꯈꯟꯕ ꯉꯝꯗꯕ ꯑꯄꯥꯝꯕ ꯄꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥ ꯃꯥꯏꯗ ꯊꯥꯔꯒꯕꯨ ꯍꯔꯥꯎꯒꯗ꯭ꯔꯥ ꯑꯅꯥꯕ ꯈꯥꯡꯅ ꯈꯥꯡꯅ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯗꯨꯅ ꯂꯤꯛꯂꯥ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯇꯨꯃꯤꯟꯅ ꯀꯞꯄꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯉꯝꯗ꯭ꯔꯤ ꯃꯇꯥꯒꯨꯝ ꯊꯔꯣꯁꯨ ꯂꯤꯛꯂꯥꯕꯨ ꯐꯨꯕ ꯆꯩꯕ ꯍꯧꯔꯛꯏ ꯆꯩꯗꯨꯅ ꯉꯥꯡꯗꯨꯅ ꯃꯁꯝ ꯁꯝꯕꯨꯟ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯕ ꯃꯇꯨꯡ ꯂꯤꯛꯂꯥꯕꯨ ꯃꯀꯣꯛ ꯃꯈꯨꯠ ꯈꯪꯗꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯕꯤ ꯐꯨꯕꯤꯕ ꯌꯥꯕ ꯐꯨꯔꯝꯂꯕ ꯃꯇꯨꯡ ꯊꯔꯣ ꯈꯖꯤꯛ ꯅꯣꯟꯊꯔꯛꯇꯨꯅ ꯀꯅꯥꯁꯨ ꯇꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯗꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ ꯈꯟꯕ ꯂꯣꯏꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯅꯪꯒꯨꯝꯕꯤ ꯑꯃꯕꯨ ꯑꯩ ꯏꯃꯧ ꯑꯣꯏꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯃꯁꯤꯃꯛꯇꯗ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕ ꯅꯪ ꯅꯁꯥꯅ ꯅꯃꯪ ꯇꯧꯖꯕ ꯍꯧꯔꯕꯅꯤ ꯈꯜꯂꯣ ꯄꯥꯝꯗꯕ ꯃꯁꯤꯡ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯍꯧꯅꯔꯤꯕ꯭ꯔꯥ ꯃꯆꯥꯅ ꯄꯨꯁꯤꯜꯂꯛꯄ ꯏꯃꯧ ꯑꯃꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯕ ꯑꯣꯠꯄꯤꯕ ꯐꯅꯌꯥꯝ ꯌꯦꯛꯊꯣꯛꯂꯕꯁꯨ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯋꯥꯍꯩꯅ ꯋꯥꯔꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯑꯗꯨꯃꯛ ꯂꯥꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯊꯔꯣꯒꯤ ꯋꯥꯈꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯐꯨ कायबा कायदबा येंगनदुना लुहोंगबदा तारीद हौजिक्ति लिक्लाबु खाबना थेमजिनबी इमुंग अनीना फादोकनारबसु हंजिन हंजिन अनिरक अहुमलक चेंचेलकपदगी असुमना लुहोंगबगी वारोलदा यानरिबनी नुंगशिबसु नुंगशिबनी खाबदी थेमली अदबु लिक्ला अकीबदी फाउरी फनेयाम साउनिंगलबसु कुल्ला अमदी तबाबिसु मचाना पामजबो ओइरबदी अकायबा लैत्रे खंदुना अवोंग अवुन चाउना तौदुना खाबगी मफमदा शिनरक्रे खाबसु मागी ममा थरोमकना मागी नुपीबु अदुम नुंगतिगी ओटपीरी हाइबसी खंगलमदे हाइदोकलक्कदबसु लिक्ला कीबना हेनखिदुना हाइदोकअमदे नोंमगी नुमितनी लिक्लासु मौ अनौबी अमा ओइबगी युमगी वाई सिटपा तैबा तौदुना कुपनौ मखै लोसिनजरिङैदा थरो मांगोलदा थोकलक्तुना हाय लिक्ला लिक्ला चुमना कौबा नत्ते हेक्तक खोलाव थादुना कौरकपनी मतवशिदा लिक्ला येनखा येंखोन चिचिलंबदु थादोकलमदुना मनेमगी मनाक्ता चेलई कै हाइगे मा इसिंग खरा सोकचिलो अदुगने आइगी फिरोलसिंगसिसु सुदो अदुगा वा अमसु हाइगे लिक्लासु मनेमना वा हाइगेगा हाइबदुदा खिदंग चंगसिनदुना कै वा नोइमा
ꯁꯪꯁꯤꯜꯂꯛꯄꯒ ꯊꯔꯣꯅ ꯂꯤꯛꯂꯥꯒꯤ ꯂꯨꯈꯝꯒꯤ ꯁꯝꯕꯨꯜ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯍꯩ ꯅꯪꯅ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯔꯒꯦ ꯍꯥꯏꯕꯁꯦ ꯅꯪ ꯇꯥꯗꯦ ꯅꯠꯇ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯁꯝꯕꯨꯜ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯆꯤꯡꯃꯟꯕꯗꯒꯤ ꯂꯤꯛꯂꯥꯒꯤ ꯂꯨꯈꯝꯒꯤ ꯁꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯐꯨꯛꯈ꯭ꯔꯕꯅꯤ ꯃꯔꯛ ꯃꯔꯛ ꯁꯝ ꯄꯨꯟꯕ ꯐꯥꯎꯕ ꯌꯥꯗꯕ ꯃꯈꯩ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯝꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯤꯕꯅꯤ ꯂꯤꯛꯂꯥꯒꯤ ꯑꯀꯤꯕꯒꯤ ꯆꯥꯡ ꯁꯨꯝ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯅꯦꯝꯗ ꯍꯥꯏꯖꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨꯕ ꯃꯃꯨꯛꯇꯗꯤ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯏꯃꯥꯒꯤ ꯈꯣꯡꯄꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯒꯦ ꯏꯃꯥ ꯁꯝꯁꯦ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯅꯥꯏꯌꯦ ꯄꯤ ꯇꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯗꯨꯕꯨ ꯇꯥꯕꯤꯗ꯭ꯔꯗꯨꯅ ꯍꯦꯟꯅꯗꯨꯝ ꯊꯔꯣꯅ ꯂꯤꯛꯂꯥꯒꯤ ꯄꯨꯛꯆꯦꯞꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯛꯏ ꯂꯤꯛꯂꯥꯁꯨ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯑꯅꯥꯕ ꯃꯌꯥꯝꯗꯨꯅ ꯀꯨꯟꯗꯨꯅ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯊꯔꯣꯅ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯦ ꯈꯥꯕꯗ ꯍꯦꯛ ꯈꯪꯍꯜꯂꯕ ꯍꯩ ꯅꯪ ꯍꯤꯡꯗ꯭ꯔꯤꯀ ꯅꯪꯕꯨ ꯈꯨꯗꯛꯇ ꯍꯥꯠꯀꯗꯕꯅꯤ ꯍꯤꯡꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯤꯛꯂꯥ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯑꯅꯥꯕꯁꯤꯡꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯍꯤꯡꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯥꯕꯁꯨ ꯍꯥꯟꯅꯗꯒꯤ ꯃꯍꯩꯒꯤ ꯁꯪꯂꯦꯟ ꯑꯃꯗ ꯑꯣꯖꯥ ꯑꯣꯏꯔꯛꯄ ꯃꯔꯝꯅ ꯃꯊꯧ ꯆꯤꯟꯖꯩ ꯄꯔꯤꯈ꯭ꯌꯥ ꯂꯩꯕ ꯃꯔꯝꯅ ꯃꯍꯥꯛ ꯑꯉꯥꯡꯁꯤꯡꯗ ꯍꯪꯅꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯕꯨ ꯆꯦꯕꯥꯡ ꯑꯃꯗ ꯏꯊꯣꯛꯏ ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯛꯂꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ ꯈꯥꯕꯅ ꯊꯔꯣꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯍꯥꯏꯐꯦꯠ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯖꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯨꯕꯗ ꯂꯤꯛꯂꯥꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯈꯥꯕꯁꯨ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥ ꯀꯩꯅꯣ ꯅꯪꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯕꯁꯤꯕꯨ ꯅꯁꯥꯁꯤꯁꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯂꯤꯛꯂꯥ ꯃꯈꯨꯠ ꯈꯨꯗꯥꯡꯗꯣ इल्लिबा इनफीदुना खुमजिल्ली अदुगा नोकफेट तौना कशु तौदिये लोक थुंगली थुंगली तौवे अदुइने इचम चम वाहैना पाखुम ओइखिबना खाबसु नोकफेट तौना अंगाविसिदि अदुगी ओइरे अइदि कैदौरबनोना चलो चलो साक इसिंग लोसिनजरुरु अइसु इरिबसे लोसिनब तौरागे लिक्लासु होई हाइबगुम मंगक अदु नोमदुना थोख्रि असुमना मतमदि असुम असुम हौजिलई हौजिक्ति लिक्लासु था लेपले थरोगे असाउबा असि था लेपलकपसिदा फरक्कद्रा हाइना लिक्लाना खंजबनी अदुबो अरानबा वाखलनी फत्तबगी हिदाक लेते हाइबदुमक थोक्लरी खाबसु ममाना मागी लोइनबीबु यानिंगदे खंगी अदुबो पुंसीगी अवोनबा मरक्ता ममागी वाखलसु फरक्तुना लिक्लाबु नुंगसिरकनी खल्लुबनी मसिदसु नत्तना फुबीदुना ओत्पी हाइबसिमसु हाइदोक्तबा मरमना मा खंगलमदे हानदगी हेना तमथीना लाक्नबा हौरई अयुक ngन्ना इरुजनबा हाइदुना लिक्ला इसिंग साहनदुना थम्मी मनिम्बोकिसु यावना थमजै अदुबो माना पुमनमक लोइसिन्दुना चाखुम चंगनबा इंखोलदगी एंचांग हेक्लिङै इखंग खंगहौदा इमुंगदगी थरो थोक्लक्तुना हाइताब्रा इसिंग से खरे इंख्रे अमुक्ता साहलरो लाओ होइमा लिक्लादो मनिम्बोकना कौरबने हाइदुना चाखुमदा लाक्लगा मैदु थागतुना इसिंगदुबा अमुक्का साहन्नबा होटनरी तसेंगना तौहैदबा खलहैदबा वाखल थरोदा खल्लरे लैकाइना ngangnaba amadi माबु कुल्लना खुद थागे तौखिबा कयारक खटनाखिबा सिंगदुना थरो लिक्लाबु हातनिंगबा फावरकबा हौरे सुम येंगलगा पेनद्रदुना साहल्लिबा इसिंग अदु चंगशिनदुना फमदुना लैरिबा लिक्लादा हाइजिल्ली खांगबा ngamgadra nupi ama oiraga nupi amabu asuk thina otpa लिक्ला असाबा खांगबा ngamdre मसा पुंबा पुंगशौ शौदोक्लबदा लिक्ला लैमाइदा ओंदुना खांगलरे मचिंदा सुहौना हौना कप्पा लाउना हाइजरई इमा अइबु कनबियो अइ लांजरे इमा अइ मखा तारमद्रे मसा सोनबा बिबुकनुंदा नावपुरीबा मरमनसु हेना सोनखिबना लिक्ला मफमदुदा अदुमक अरोइबा सोर होनख्रे थरोगी मपुरोइबसु नोंमगी खुलंग सुबा मरमना अयुक ngana चटखिबदुना थेंगलबा फावबा हलक्ते अदुगा खाबसु अदुमंगाई अयुक ngana सात्र कयागी मयुमदा चत्तुना ताकलमलबा मतों लाइरिक महैगी संगलेंदा अमुक चत्तौरिबनी मरम असिना युमगी नुपा अनिमक युमदा अमत्ता लैरमदे मसिगी खुदोंग चाबा लौदुना थरोना लिक्लागी असीबा हक्चांग अदुबु मकक मकक कक्तुना फनेक फी मयाम अमना योपसिनदुना युमगी मनिंगदा लापना चथोक्तुना फमजिनख्रे खाबसु थबक हलकपगा मागी लोइनबीबु कोइकौ कौरई लिक्ला तारिब्रो नंबो अइ हले कौना कौना पाखुम फंगद्रबदा खाबा इमुंगदा कोइथै थेरई
ꯐꯪꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯗꯁꯨ ꯂꯥꯞꯅ ꯃꯃꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ ꯃꯇꯧ ꯑꯁꯤꯗ ꯈꯥꯕ ꯄꯥꯈꯠꯅ ꯃꯃꯥꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ ꯊꯔꯣ ꯄꯥꯈꯠꯄꯒꯤ ꯆꯥꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯛꯄꯁꯤꯗ ꯃꯔꯩ ꯇꯠꯂꯤ ꯀꯩ ꯍꯥꯏꯒꯦꯅꯦꯍꯦ ꯂꯤꯛꯂꯥꯗꯤ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯌꯨꯝꯗ ꯂꯩꯇꯦꯅ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯈꯝꯕꯁꯨ ꯊꯕꯛꯇꯒꯤ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯀꯔꯤꯅꯣꯅꯦ ꯅꯃꯥ ꯅꯆꯥꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯃꯄꯨꯔꯣꯏꯕ ꯎꯕꯁꯤꯗ ꯊꯔꯣꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯋꯥ ꯊꯩꯗꯣꯔꯛꯏ ꯀꯔꯤꯅꯣ ꯈꯪꯖꯗꯦꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯌꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯪꯗꯕꯩꯅꯤ ꯂꯩꯀꯥꯏ ꯀꯣꯏꯕꯅ ꯀꯜꯂꯤꯕ ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯨꯕꯨ ꯈꯥꯕꯅ ꯍꯪꯖꯤꯜꯂꯛꯏ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯦ ꯏꯃꯥꯒ ꯂꯤꯛꯂꯥꯒ ꯈꯛꯇꯅꯤ ꯐꯔꯦꯅꯦ ꯂꯩꯀꯥꯏ ꯀꯣꯏꯔꯒꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯝꯁꯤꯜꯂꯛꯂꯦ ꯍꯜꯂꯛꯄ ꯌꯥꯔꯤꯕ ꯃꯁꯤꯗꯁꯨ ꯊꯔꯣ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯖꯕ꯭ꯔꯣ ꯃꯄꯥꯝꯗ ꯆꯠꯂꯝꯃꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏꯔꯣ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯗꯣꯏꯁꯤꯕꯣ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯀꯟꯃꯟꯈꯤꯕꯗꯨꯗ ꯈꯝꯕꯅ ꯍꯥꯏ ꯃꯃꯥ ꯋꯥꯍꯩꯗꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯅꯤꯡꯗꯅ ꯍꯪꯂꯤꯕꯅꯤ ꯅꯪꯒ ꯂꯩꯃꯤꯟꯅꯍꯧꯕꯒꯤ ꯑꯗꯨꯃꯛ ꯍꯪꯕꯅꯤ ꯈꯪꯍꯧꯗ꯭ꯔꯕꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯐꯔꯦ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯃꯄꯥꯝꯗꯒ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯀꯅꯥꯒ ꯀꯧꯅꯩ ꯉꯥꯡꯅꯩ ꯍꯪꯅꯔꯨꯕꯅ ꯐꯒꯅꯤ ꯃꯥꯏ ꯈꯨꯒꯗꯕ ꯃꯧ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯊꯕꯛꯇꯨꯗꯤ ꯏꯄꯥꯗꯤ ꯄꯥꯝꯗꯦꯀꯣ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗ ꯈꯥꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯃꯥꯒꯤ ꯂꯤꯛꯂꯥꯅ ꯃꯥ ꯅꯠꯇꯕ ꯀꯅꯥ ꯑꯃ ꯌꯦꯡꯗꯨꯅ ꯆꯠꯂꯝꯒꯅꯤ ꯍꯥꯏꯅꯗꯤ ꯃꯥ ꯀꯩꯗꯧꯅꯨꯡꯗ ꯈꯟꯗꯦ ꯉꯁꯤꯁꯨ ꯈꯟꯗꯦ ꯂꯤꯛꯂꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯪꯂꯕꯗꯁꯨ ꯂꯥꯛꯇꯦ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅꯗꯨꯝ ꯀꯨꯜꯂ ꯑꯃꯗꯤ ꯇꯕꯥꯕꯤꯅ ꯁꯥꯎꯖꯤꯜꯂꯛꯇꯨꯅ ꯏꯆꯥꯅꯨꯄꯤ ꯐꯪꯅꯕ ꯊꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯟꯗꯥ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯈꯥꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯈꯝꯕꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯋꯥꯖꯔꯤ ꯑꯗꯨꯕꯨ ꯊꯔꯣ ꯍꯦꯟꯅ ꯁꯨꯝ ꯄꯥꯈꯠꯂꯛꯂꯦ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯕꯗꯤ ꯄꯥꯈꯠꯄ ꯇꯥꯕꯅꯤ ꯂꯣꯠꯄꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯕꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯊꯥ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯂꯤꯛꯂꯥꯒꯤ ꯃꯄꯥ ꯀꯨꯜꯂꯍꯣꯏꯁꯨ ꯃꯆꯥꯕꯨ ꯊꯤꯔꯤꯕ ꯑꯗꯨ ꯄꯨꯟꯅ ꯊꯤꯃꯤꯟꯅꯩ ꯇꯕꯥꯕꯤꯁꯨ ꯃꯆꯥꯒꯤ ꯃꯩꯆꯥꯛꯅ ꯀꯞꯄ ꯂꯦꯞꯇ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯊꯅꯥ ꯑꯃꯗꯤ ꯋꯥꯀꯠ ꯂꯣꯏꯁꯪꯒꯤ ꯃꯤ ꯑꯃꯗꯤ ꯄꯥꯎꯖꯦꯜꯂꯣꯏ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅ ꯊꯤꯔꯛꯂꯕꯁꯤꯗꯗꯤ ꯊꯔꯣ ꯀꯤꯕ ꯍꯧꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡ ꯑꯃ ꯇꯨꯝꯗꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯈꯥꯕꯁꯨ ꯐꯃꯥꯡꯗ ꯐꯝꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯊꯔꯣ ꯃꯄꯤ ꯇꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯒꯤ ꯈꯥꯕ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯅꯦꯍꯦ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯈꯥꯕꯗꯤ ꯏꯆꯝ ꯆꯝꯅ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ ꯂꯤꯛꯂꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯏꯃꯥꯅ ꯂꯥꯟꯗꯦꯗ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯃꯥ ꯅꯠꯇꯦ ꯐꯤꯕꯝ ꯑꯁꯤ ꯑꯩꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯋꯥꯍꯩ ꯑꯁꯤꯗ ꯈꯥꯕ ꯃꯃꯥꯗ ꯆꯤꯡꯅꯕ ꯆꯃꯝꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ ꯊꯔꯣꯁꯨ ꯃꯥꯅ ꯀꯔꯝꯅ ꯂꯤꯛꯂꯥꯕꯨ ꯑꯣꯠꯄ ꯑꯃꯗꯤ ꯀꯔꯝꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯍꯥꯠꯇꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯝꯖꯤꯟꯕꯤꯈꯤꯕꯁꯤꯡꯗꯨꯕꯨ ꯍꯥꯏꯔꯛꯄꯗ ꯈꯥꯕ ꯃꯃꯥꯕꯨ ꯏꯟꯊꯣꯛꯂꯝꯗꯨꯅ ꯃꯅꯤꯡꯗ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯇꯧꯗꯨꯅ ꯊꯤꯔꯕ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯇꯤ ꯐꯪꯂꯤ ꯑꯃꯣꯠꯄ ꯇꯥꯁꯤꯜꯂꯒ ꯊꯝꯕꯒꯨꯝꯅ ꯃꯅꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥ ꯌꯦꯡꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯃꯥꯒꯤ ꯂꯤꯛꯂꯥꯗꯨꯔ ꯍꯥꯏꯗꯨꯅ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛꯀꯤ ꯆꯥꯡ ꯑꯗꯨꯁꯨ ꯇꯤꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯠꯊꯔꯕ ꯃꯁꯛ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯃꯆꯦꯠ ꯇꯥꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯈꯥꯕ ꯃꯅꯤꯡ ꯍꯜꯂꯤ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯃꯤ ꯍꯥꯠꯂꯦ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯑꯩꯒꯤ ꯏꯃꯥꯅ ꯃꯤ ꯍꯥꯠꯂꯦ ꯑꯩꯒꯤ ꯏꯃꯥ ꯃꯤ ꯍꯥꯠꯄꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯀꯤꯔꯤꯛ ꯏꯟꯅꯔꯤ ꯌꯨꯝ ꯑꯗꯨ ꯇꯕꯥꯕꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯩꯀꯠꯅꯔꯤ ꯀꯅꯥꯅꯕꯨ ꯈꯥꯡꯕ ꯌꯦꯡꯕ ꯉꯝꯒꯅꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅ ꯃꯆꯦꯠ ꯇꯥꯅ ꯁꯤꯔꯝꯕꯗꯨ ꯑꯁꯨꯝꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯂꯤꯛꯂꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯊꯔꯣꯕꯨꯁꯨ ꯋꯥꯌꯦꯜ ꯁꯪꯗ ꯐꯥꯁꯤ ꯇꯧꯕꯒꯤ ꯋꯥꯔꯣꯜ ꯊꯣꯛꯂꯛꯂꯝꯃꯤ ꯋꯥꯌꯦꯜꯒꯤ ꯃꯤꯁꯤꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯔꯣꯗ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯪꯂꯔꯦ ꯍꯧꯖꯤꯛꯇꯤ ꯊꯔꯣ ꯃꯆꯥꯅꯨꯄꯥ ꯎꯅꯤꯡꯂꯗꯨꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯅꯤꯖꯔꯤ ꯈꯥꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯃꯥꯗꯗꯤ ꯌꯦꯡꯗ ꯂꯩꯃꯥꯏꯗ ꯅꯣꯟꯊꯗꯨꯅ ꯂꯦꯞꯂꯔꯦ ꯈꯥꯕ ꯏꯃꯥꯒꯤ ꯈꯥꯕ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯏꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯅ ꯉꯁꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯂꯝꯗꯧꯔꯦ ꯏꯆꯥꯅ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯐꯍꯜꯂꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯃꯧꯒꯤꯗꯃꯛ ꯏꯆꯥꯗ ꯏꯃꯥꯅ ꯍꯟꯖꯤꯟ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯔꯔꯣꯏ ꯈꯪꯉꯤ
ꯑꯗꯨꯕꯨ ꯏꯃꯥ ꯉꯁꯤꯁꯨ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯨꯗ ꯍꯥꯏꯔꯝꯈꯤ ꯏꯃꯥ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕꯗꯨ ꯈꯥꯕ ꯄꯥꯎꯈꯨꯝꯁꯨ ꯄꯤꯗꯦ ꯁꯨꯞꯅꯇꯪꯒꯤ ꯂꯩꯃꯥꯏꯗ ꯃꯔꯤꯛ ꯄꯧꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯎꯠꯂꯛꯈꯤꯗ꯭ꯔꯤ ꯎꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯊꯔꯣꯁꯨ ꯃꯁꯥꯅ ꯇꯧꯔꯨꯕ ꯃꯔꯥꯜ ꯑꯗꯨꯒꯤꯗꯃꯛ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯅꯥꯅ ꯃꯥꯡꯖꯩ ꯑꯐꯕ ꯋꯥꯈꯜ ꯈꯟꯖꯕꯤ ꯑꯣꯏꯗꯨꯅꯁꯨ ꯏꯁꯥꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯍꯤꯡꯖꯔꯝꯕꯤ ꯂꯤꯛꯂꯥꯒꯨꯝꯕꯤ ꯀꯌꯥ ꯑꯃ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯈꯪꯒꯗꯕꯅꯤ ꯑꯃꯗꯤ ꯏꯁꯥꯅꯤ ꯏꯁꯥꯒꯤ ꯍꯛ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯩꯒꯗꯕꯅꯤ ꯃꯐꯝ ꯌꯦꯡꯗꯨꯅ ꯅꯣꯟꯖꯒꯗꯕꯅꯤ ꯅꯣꯜꯂꯣꯏꯗꯕ ꯃꯐꯝꯗꯁꯨ ꯑꯗꯨꯃꯛ ꯅꯣꯜꯂꯕꯗꯤ ꯑꯗꯨꯝꯅ ꯃꯤꯅ ꯈꯨꯗꯨꯝ ꯆꯟꯈꯤꯒꯅꯤ